Laibaki irang na maram oiraga chaitheng phangliba IDP sing masa masagi mayumda hanjil handuna laibak asi hanagum ing tappa laibak ama oihanbiyu haina Manipur gi Chief Minister Yumnam Khemchand na khwangjeng lairembi anigi maphamda thongnikre. Chief Minister Yumnam Khemchand na laibak miyam gi damak thongnikhiba adu SP Imphal West ki office complex ta leiba khwangjeng lairembi anigi kumgi charai phijol hongbagi thauram amadani. Thauram aduda Manipur gi Chief Minister Yumnam Khemchand Pasoi AC gi MLA Sapam Kunjakeshwar DC Imphal West Mayang Lambam Rajkumar amadi SP Imphal West ke SIC Bakantana athoiba mithunglen sing oina saruk yakhi. Charai phijol hongbagi thauram aduga mari leinana Manipur gi Chief Minister Yumnam Khemchand na hai sajibu gi 19 ba numit asi khwangjeng lairembi gi kum amagi charai phijol hongba numit ni ngasi pangthokliba asina 39 shuba charai phijol hongba numit ni numit asida khwangjeng lairembi gi maphamda thauni jaduna leibaki irang na maram oiraga chaitheng phangliba iraicha sing IDP sing masa gi mayumda hanjil handuna leibak asi hanagum ing tappa tangdu leitaba leibak ama oihanbiram masanu haina mahangna haiki. 39 suba koigi khwangjeng lairembi gi si puja thokpa numit haijabatai masi tawjariba puja si khurumjari si leibak si ingna tapna panba aidi sagi irangna sohongraba Jumda hanjanba ngamjadaba mayam hanjanba oirasunu tuna hanjanba ngambo oirasunu haina sogida kurumjai ngasigi thauram aduda saruk yakhiba Pasoi AC gi MLA Sapam Kunjakeshwar da NRC census ki matangda TOMTV na hangba wahang amagi paukhum piraduna mahangna hai NRC amadi census ki issue asi yamna sensitive oiba maramna miyam gi sentiment amadi interest sokloidaba mawongda karamna thabak pangthokadage haibadu legislature singi marakta kupna khanari athuba matamda praja section khudingmakta sokloidaba common interest amada issue asigi waroshin ama purakna bakana honari NRC amadi census ki issue asi yamna sensitive oiba issue amane maram aduna media na su pau phongba matamda official oiba verified oiba pau khaktada yumpham oiraga phongbiyu haina mahangna appeal tawrakhi asi NRC the census singsa akoi yam it details khanerewa arang maksu khanei nan su khane ana maski khwai the best modality che people's sentiments singsa koi padan khanere people's sentiment ground reality ada India government chana pathap ponamak subtalaga akoi no khanari base apapa mom the best suitable ways amicable to all sections of the people of Manipur atoba da koi kari hani apapa ma sila newa ata koi ge somai ta agi chinok haining base ngasi maktu paper da cm nama haiba digi akoi honorable robino ma haiba sung mas yare koi praja da confusing channa base kaili ko ji koi official but koi order ma thorak tri koi ti ai masima sum appeal tok jam ni ko sum exam chamna aduga atoba the shortest possible perota amicable oiba koi amaso praja gi sentiment rule na hairiba ida gomegi ta na kong thong noi punjal laga ma sema ne ba atho